Akaswani Imphal Ningthoukhongjam Suni na pau pazare ahanbada maruoiba pau Griha Mantri Amit Sahana ngasi Manipur gi tongan mafamsingda paikhat kadaba project sing jatra hungani amasung sangagani Pradhan Mantri Narendra Modi gi thagi oina sandokpa Man ki Baat thauram ngasi ayuk pung 12 da Akaswani gi thongda sandokani amasung Manipur do COVID-19 positive oibadagi fagalakbagi chang sada marfudra mari dasmik ama yaure Lebagasina Malem gi laichet oiba COVID-19 gi mayokta punna amato oina lanthengnari lamdam sigi miyamna sakhangnaraba miyoi kayanasu lanpham asida mai pangnugi damak Akaswani Imphal gi pau gi kuthangda mipum khudingmakna araiba thawung ahum face mask uppa amaga futaruk lamna leinaba mai mit amadi kutcha toina hamdoktuna tarutana na thamnaba appeal tawri Manipur gi sumang lila artist Khengman Debana COVID-19 dagi ngakthoknaba miyamda appeal tawraduna hai Mayambu ahanba maktada Khengman Debana khurumjari Hojik phobagi oina COVID laina laisat asidagi ngakthoknaba amatta ngairiba pamaidi section ba haibisin oidi sarkarna laisat asi thingna bohonariba asigi matakta aikhoi punamaksu bhap taminaduna laisat asidagi ngakthoknaba tangai phadaba niyom ahum khanga na chanminasi aikhoi khudimakna yumdagi mapal he thorakpaga face mask soidun upsi sapona traga hand wash sijinaduna khutsa sengna hamdoksi amasung aroibada Mi amaga gi marakta futtaruki social distancing tamsi section bahai bisin isa aikhoi gi nungsiraba imung manung amadi miyambo laisat asidagi kanba ngamgadoribani aroiboina mayambo amukaso na Khengman Debana khurumjari Hauzik mapungoiba pau Griha Mantri Amit Shah nomugi khongchata ngasi Imphal thunglaragani khongchat asigi yenglaga ngak chenbagi akanba cheksul thorang lokhale Sri Sahana Hapta Kangjibung dangasi yupung 13 da miyamgi mitin amada wa ngangani Griha Mantri gi khongchada sida Dona Mantri Dr. Jitendra Singh su loinarakpa yai Griha Mantri na hayeng Imphal airport thunglaba matamda lamdam sigi tongan tongma jati phurup ki miyoi kayana nat ki fizo setuna harauta yamna okani Sri Sahana Hapta Kangjibung da hek thunglabaga tongan project kaya jatra hungani amasung kaya amana sangagani mahakna sangagadaba project sing adugi manungda Thobal Multipurpose Project, Bisnupur, Tupul, Thobal, Kasom Khole Lambi Yauri, Griha Mantri na Rajesh Batungbagi Oina e-office system su Hogdoklamgani Hairi. Griha Mantri na Jatra Hungador project sing adugi manungda Churachandpur Medical College, Mayankhang Mantri Pukrida Sagadaba, Triple IT, State Police Headquarters Imphal, State Guest House Amadi, Delhi gi Dwarkada Sagadaba, Manipur Bhavan na Jingba Yawi Hairi. Kendra gi Griha Mantri Amit Sahana Hairi Awang nungpuk lamdam sakot han bahaibasi sarkar gi tangai padaba thabakni Guwahati gi Amin Gauda tongan ba sakot thorangi project sing jatra hunbagi thoromda wapamasi mangna fongdokhibani mangna hai Pradhan Mantri Narendra Modi nuluchingba India sarkarna matam leiba khibikta awang nungpuk lamdambu mityeng changduna lei mangna hai awang nungpuk lamdamda leiriba tokhai taningba kanglup singna naha singbu kulai pahenduna lana lamjingli Kendra sarkarna asigumba Tokhai taningba kanglup sing asi mahusagi lambida hanjilakna honari Griha Mantri na hai khulai paiduna lal horiba awang nungpok lamdamgi naha singbu mahusagi punsida hanjilakna ba mamangda palamba Congress sarkarna honaramde hauzik paliba sarkar asina lamdam asi mahusagi phibamda hanjil halakpa ngamle Pradhan Mantri Narendra Modi gi Akaswani gi thongda thagi oina sandokpa Man ki Baat pungningi wa thauram asi ngasi yupung 13 da sandokani Thormasi Akaswani Imphal gi Kangla amasung Sangai channel animakta sandokani Pradhan Mantri na wangang ba hek loibaga madugi Manipuri wahantok sandokani Manipuri wahantok asi ngasi numidang pung 9 da amugana sandokani Pradhan Mantri gi warol gi Manipuri wahantok asi AIR LRS Churachandpur ju sandokani Mar Paite Kabui Thadau Mao amasung Tangkhul londana hayeng sandokani Tabiriba pawasi Akaswani Imphal dagini Manipur COVID-19 positive oibadagi fagalakpagi chang sada marfudra mari dasmik ama yaure haukiba pungkun marida
मी मरफू मरी नाबा फदुना डिस्चार्ज तौखिबदगी पुना नाबा फखिबा मसिंग 16,613 सुरे हाउजिक एक्टिव केस 1,100 लेरी राज्य सरकार की कोविड-19 कमन कंट्रोल रूम ngarang numidang wairam thokkiba chirol amana haiba matam asida puna sample 1,963 test tauki haujik phawbada rajya sida test taukiba apunma sample masing lakh mari 1,963 chatruk 12 shure laichada sida sikiba migi masing 394 sukre Meghaloi da ngarang nauna COVID-19 laichitagi miyoi hum leikidabaga loinana rajya sida sikiba masing 393 sure Health Services ki Directorate na khangalakpagi matung ina ngarang miyoi ani ka COVID-19 positive oiba thengna ki miyoi nifu manga na naba phaduna discharge tauki rajya sida laichit astagi phagalaktuna discharge tauki ba masing 1,032 samapan marfu manga sure haujik active case sani nifu nipan leiri Imphal da ngasi phongba pauche singi maroiba pau singi damak Wahengbam Rajesh leire Rajesh Thagachari Suni Imphal ngasi phongba pauche singda phongnariba maroiba pau singdi Kendra gi Griha Mantri Amit Shah gi Imphal Khongsat Manipur COVID-19 ki haujik oiriba phibam picnic chakhiba angang ani isingde irak naduna siba Manipur gi literature ki lamda saknairaba aribam Sitresor Sharma laikhitabagi pau Coordinating Committee on Manipur Integrity Kokomi na sinkiba miyam gi mifam Manipur People's Party linkakibagi kumon thoram veteran politician Okram Joina delimitation ki matang da phongdokhiba wafam sing asini Special status phangnaba democratic oiba khongjang changsinaba miyangi mifamna warep laukre haiba pau sana laibak the morning bell sangai express english ireba ki ahan headline tore pau asi isel express poknapam amasung imphal press free press kina ani sube headline tore hapta kangje bungda pangthokadriba home minister amit shah oknaba sem sariba sing mukhyamantri na yengsingkre grand reception gi damak security measures sing review tokre haiba pau na naharong gi thokdangi ahan headline tore Amit Shah gi Imphal Khongsaki pau Huyalan pau Sangai Express Manipuri Pongnapam Imphal Free Press Isel Express ki ahan be headline tore Naga Lalaulob NSCN K gi faction amagi miyoi yangkai ni toy kulai ga konana sarkar da sangjara kre haba pau na People's Chronicles ki ahan be headline tore Sarkar na farm law sing na hongna na semtok pagi tangai phadaba lei haiba left door sing gi wafam na the morning bell gi ani subai headline tore Delimitation gi matang da Home Minister Ningthijana khanganingi haiba senior politician Ojoi gi wafamna Sangai Express Manipuri gi ani suba headline tawri Corona virus ki anoba variant Manipur da hokji makki oina thengnadri haiba pawma Imphal Free Press da phongba thengnare Indiana Manipur gi internal sovereignty kut thingjinganu haiba Dijuar Government of Manipur London gi Chief Minister Yambem Bireng gi wapam pongnapam Isel Express amasung naharugi thokdang da phongba thengnare Lilong dagi ka kiba independent MLA Antas Khan BJP gi sarkar sogakre haiba pawna sanalebak amasung naharugi thokdangi ani sub headline tori Manipur sanariba inner line permit system asi hena mapung phahanaba home department gi akhanaba sel ama hangdoktuna yengsilalu haina JCI LPS ki students wing gi wafam ama huyelam pawgi anchor kalamda phongli Kendra sarkar na COVID-19 vaccine kapnabagi matang da thabak lokhatpa hawri haiba pawama Manipur mail da phongle Naga Santi gi wari loisinaba ansamna Kendra gi Griha Mantri da memorandum pising kibagi paw the morning bell Sangai Express English People's Chronicles sing da phongli Miyamna COVID-19 gi maram khangminarakpa amasung punna hotnaminabadagi laina asina naba amasung sibagi sang hantharakli haiba health director K Rajo gi wafamna naharugi thokdangi anchor kalamda phongli Suni Thagachari Rajesh Loishilakpada COVID-19 dagi ngakthoknaba face mask uppa foot taruk lamnana leiba khutsa amadi mai mit taru tanana thamba haiba achamba thong ahumasi ngakna chatpinaba amuk hana ningsingjari Aroibada maroiba pau amukhana Griha Mantri Amit Shahana ngasi Manipur gi tongan mafam singda paikhat kadaba project sing jatra hungani amasung sangagani Pradhan Mantri Narendra Modi gi thagi oina sandokpa Man ki Baat thauram ngasi ayuk pung 12 da Akashwani gi thongda sandokani amasung Manipur da COVID-19 positive oibadagi fagalakbagi chang sada marfudra mari dasmik ama yaure Paulo Jare